ꯁꯨꯛꯂ ꯃꯝꯂꯕ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯕꯗꯨ ꯊꯥꯖ ꯃꯥꯒꯤ ꯃꯅꯥꯗ ꯇꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯖ ꯑꯗꯨ ꯇꯞꯅ ꯆꯪꯉꯛꯏ꯫ ꯊꯥꯖ, ꯊꯥꯖ, ꯊꯥꯖ꯫ ꯊꯥꯖ ꯃꯁꯥ ꯈꯪꯗ ꯃꯁꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯈꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯑꯃꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯖ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯆꯅꯞꯄꯤ ꯀꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯀꯤꯕ ꯑꯃꯕꯨ ꯇꯞꯅ ꯐꯥꯎꯔꯛꯏ ꯃꯁꯥꯗ꯫ ꯊꯥꯖ ꯃꯥꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥ ꯑꯃꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯁꯌꯦꯡꯗ ꯈꯨꯠ ꯑꯃꯅ ꯇꯞꯅ ꯊꯝꯂꯛꯏ꯫ ꯊꯥꯖ ꯁꯌꯦꯡꯗ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯍꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ꯫ ꯏꯃꯥ! ꯇꯥꯟꯖꯥ ꯑꯗꯨ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯂꯣꯏꯅ ꯏꯁꯤꯁꯤꯡꯅ ꯇꯨꯝꯊꯕ ꯃꯇꯥꯡ ꯊꯣꯛꯄꯗꯩ ꯊꯥꯖ ꯃꯥꯅ ꯈꯪꯉꯥꯎ ꯂꯥꯎꯈꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯣꯍꯤꯠ ꯏꯁꯤꯁꯤꯅ ꯇꯨꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯂꯥꯡꯂꯦꯟꯅ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯀꯤꯊꯨꯞ ꯀꯤꯔꯨꯞ ꯇꯧꯏ꯫ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯁꯤꯟꯗꯨꯅ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯁꯨꯃꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯐꯧ ꯃꯔꯨ ꯈꯔ ꯍꯨꯟꯗꯣꯛꯈꯤꯗꯨꯅ ꯆꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯇꯞꯅ ꯃꯈꯨꯠ ꯑꯗꯨ ꯂꯩꯅ ꯈꯨꯠꯊꯦꯛ ꯇꯧꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯔꯣꯝꯗꯩ ꯃꯤ ꯁꯤꯕꯗ ꯀꯞꯄ, ꯂꯥꯎꯕ, ꯄꯨꯡ ꯖ꯭ꯋꯥꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯅꯤ ꯇꯥꯔꯤꯕ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯋꯥꯄꯟ ꯄꯔꯦꯡ ꯑꯗꯨꯁꯨ ꯇꯦꯛꯑꯒ ꯂꯩꯃꯥꯏꯗ ꯗꯝ ꯗꯝ launa ꯃꯈꯣꯜ ꯀꯌꯥꯅꯤ ꯇꯥꯔꯤꯕ꯫ ꯂꯥꯡꯂꯦꯟꯁꯨ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯑꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯄꯨꯡ ꯖ꯭ꯋꯥꯟ ꯈꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯁꯨ ꯂꯥꯡꯂꯦꯟꯅ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯂꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯕ ꯁꯤꯕꯨ? ꯌꯨꯝꯁꯤꯒꯤ ꯐꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯅꯕꯨ ꯐꯠꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯀꯧꯈꯤꯕ ꯂꯩꯕ꯭ꯔꯣ? ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯑꯃꯥꯏꯕꯅꯣ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯁꯦ? ꯃꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯃꯤꯒꯤ ꯈꯨꯠ ꯌꯥꯎꯔꯦꯗꯅ꯫ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ꯫ ꯃꯌꯥ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯔꯝꯃꯤ꯫ ꯃꯌꯥꯒꯤ ꯇꯨꯡꯗꯒꯤ ꯈꯨꯠ ꯃꯥꯟꯕ ꯑꯃꯅ ꯃꯌꯥꯒꯤ ꯄꯨꯛꯆꯦꯞꯇ ꯇꯞꯅ ꯊꯤꯡꯖꯤꯜꯂꯛꯏ꯫ ꯃꯌꯥ ꯃꯆꯤꯟꯅ ꯊꯣꯛꯅ ꯂꯥꯎꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯌꯥ ꯑꯀꯤꯕ ꯀꯌꯥ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯊꯖꯩ꯫ ꯀꯤꯔꯁꯨ ꯀꯤꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯄꯥꯏꯔꯛꯏꯕꯗꯨ ꯇꯞꯅ ꯃꯈꯨꯠꯅ ꯃꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯖꯕꯣꯛ ꯖꯕꯣꯛ ꯇꯧꯅ ꯇꯧꯕ ꯈꯨꯠ ꯃꯥꯟꯕ ꯑꯃꯗ ꯃꯌꯥꯒꯤ ꯈꯨꯠꯅ ꯃꯥꯕꯗ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯗꯤ ꯃꯌꯥ ꯃꯁꯥ ꯈꯪꯗ ꯈꯪꯂꯥꯎ ꯂꯥꯎꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯁꯨ ꯑꯗꯨꯝ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤ ꯋꯥꯈꯜꯗꯩꯕꯨ ꯂꯥꯛꯄꯅꯣ ꯈꯪꯗꯦ꯫ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯗꯗꯤ ꯆꯪꯗꯕꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯣꯍꯤꯠ ꯃꯥꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯇꯨꯡꯗꯁꯨ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯊꯣꯛꯏ꯫ ꯔꯣꯍꯤꯠ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯔꯣꯍꯤꯠ ꯑꯗꯨ ꯆꯨꯝꯅ ꯁꯨꯝ ꯆꯠꯂꯒ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯄꯔꯦꯡ ꯑꯗꯨꯗ ꯐꯝꯕ꯭ꯔꯦꯛ ꯐꯝꯃꯒ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯍꯣꯒꯥꯏꯔꯛꯏ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯣꯒꯥꯏꯔꯛꯄꯅ ꯂꯩꯅꯨꯡ ꯑꯗꯨꯗꯒꯤ ꯆꯐꯨ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯥꯅ ꯆꯐꯨ ꯑꯗꯨ ꯍꯦꯛ ꯐꯪꯈꯤꯕꯗ ꯇꯥꯕꯗ ꯍꯩꯅꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯀꯌా ꯑꯃꯅꯁꯨ ꯈꯦꯠꯅ ꯅꯣꯛꯅ ꯇꯥꯔꯛꯏ꯫ ꯆꯐꯨ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯆꯐꯨ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯄꯥꯏꯊꯣꯛꯇꯨꯅ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯜ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯤꯂꯩꯃ, ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯕꯦꯕꯦ ꯃꯈꯣꯏ ꯑꯗꯨ ꯇꯞꯅ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯃꯩꯆꯥꯛꯁꯤꯡ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯩ ꯌꯥꯏꯁꯅꯥꯅ ꯌꯥꯝꯅ ꯋꯥꯅ ꯑꯆꯥꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯍꯦ ꯏꯁꯣꯔ, ꯃꯁꯤꯔꯥ ꯅꯪꯒꯤ ꯇꯥꯏꯕꯪ? ꯃꯁꯤꯔꯥ ꯅꯪꯒꯤ ꯀꯨꯝꯍꯩ? ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯩꯈꯣꯏꯗ ꯃꯩꯆꯥꯛ ꯄꯤꯕꯤꯕ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤꯅ ꯃꯤꯆꯪ ꯑꯣꯏꯕꯤꯕ, ꯃꯁꯤꯔꯣ ꯅꯪꯒꯤ ꯀꯨꯝꯍꯩ? ꯅꯪꯗꯤ ꯂꯥꯏ ꯅꯠꯇꯦ, ꯅꯪꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯦ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯀꯠꯂꯤꯕ ꯑꯗꯨꯕꯨ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯜꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡ ꯑꯗꯨ ꯍꯦꯛ ꯅꯤꯜꯂꯤ꯫ ꯑꯇꯤꯌꯥꯁꯨ ꯑꯈꯥꯛ ꯑꯔꯥꯎꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫
ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯑꯀꯤꯕ ꯐꯪꯅ ꯆꯨꯗꯔꯛꯂꯦ ꯑꯍꯤꯡ ꯑꯗꯨ ꯑꯀꯤꯕ ꯐꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯤꯅꯔꯦ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯉꯥꯡꯂꯩꯅꯔꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯋꯥꯡꯕ꯭ꯔꯦꯟ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯦꯟꯗ꯭ꯔꯕ ꯈꯣꯟꯖꯦꯜꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯝꯁꯨ ꯁꯣꯏꯗꯅ ꯑꯃꯥꯏꯕ ꯂꯩꯃ ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯍꯤꯡꯅ ꯊꯝꯃꯣꯏ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥꯛ ꯈꯥꯡꯂꯝꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯩꯈꯨ ꯑꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ